ꯁꯦꯡꯗꯣꯛꯄ ꯍꯧꯔꯝꯕꯅꯦ ꯁꯤꯁꯦ ꯋꯥꯏꯠ ꯋꯥꯁ ꯀꯩꯀꯥ ꯇꯧꯅꯕ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯥꯛꯇ ꯂꯩꯔꯦ ꯁꯤꯁꯦ ꯀꯛꯑꯀꯥꯟꯗ ꯍꯥꯞꯄꯁꯤꯅꯦ ꯁꯤꯁꯤꯃꯒ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯄꯜ ꯃꯈꯩꯁꯤꯅ ꯕ꯭ꯔꯨꯅꯣꯅ ꯆꯤꯛꯄꯒꯤꯅꯤ ꯕ꯭ꯔꯨꯅꯣ ꯇꯨꯄꯤ ꯀꯌꯥ ꯄꯨꯒꯦ ꯅꯅꯥꯎ ꯃꯆꯥꯒꯤ ꯇꯨꯄꯤ ꯀꯌꯥ ꯄꯨꯒꯦ ꯍꯨꯃꯥꯡ ꯇꯥꯔꯕ ꯇꯥꯔꯦ ꯑꯍꯤꯡꯗ ꯍꯨꯏ ꯂꯥꯛꯑꯗꯤ ꯂꯥꯛꯄꯅꯦ ꯍꯨꯏ ꯑꯃꯨꯕꯗꯣ ꯍꯦꯛ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯕ꯭ꯂꯣꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯕꯦꯛ ꯄꯦꯛꯀꯤꯡ ꯀꯩꯀꯥ ꯇꯧꯕꯒꯤ ꯕ꯭ꯂꯣꯒ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯕ꯭ꯂꯣꯒꯁꯦ ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯩ ꯑꯣꯏꯅ ꯍꯧꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯒ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯄꯨꯏ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯕ꯭ꯔꯨꯅꯣꯒꯗꯥꯒ ꯀꯟꯅ ꯆꯦꯜꯂꯤ ꯕ꯭ꯔꯨꯅꯣꯁꯤ ꯃꯥꯏ ꯍꯥꯔꯅꯦꯁꯇꯣ ꯂꯧꯊꯣꯛꯄꯤꯔꯦ ꯁꯤꯗꯗꯤ ꯂꯝꯕꯤꯁꯦ ꯃꯤ ꯑꯗꯩꯗꯤ ꯁꯥ ꯅꯤꯜꯒꯥꯏ ꯀꯩꯀꯥ ꯑꯗꯩ ꯍꯨꯏ ꯀꯩꯀꯥ ꯑꯇꯩ ꯂꯩꯕꯗꯣ ꯏꯁꯇ꯭ꯔꯤꯠ ꯗꯣꯛ ꯀꯩꯀꯥ ꯂꯩꯕꯗꯣ ꯂꯩꯇꯦꯕ ꯁꯤ ꯂꯝꯕꯤꯁꯤꯗꯗꯤ ꯑꯗꯨꯗꯨꯒꯤ ꯍꯥꯔꯅꯦꯁꯁꯦ ꯂꯧꯊꯣꯛꯄꯤꯔꯦ ꯑꯁꯣꯂꯣꯝ ꯁꯥꯏꯗꯇꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯍꯥꯔꯅꯦꯁ ꯍꯥꯞꯇꯗꯤ ꯌꯥꯗꯦ ꯍꯨꯃꯥꯡ ꯇꯥꯔꯕ ꯇꯥꯔꯦ Bruno humang tarabo Bruno humang taraba waraba yum youre ha oh Bruno iruzabiro aina furit khangau sudoge mai maram moine ngangse ꯃꯥꯁꯤꯗꯤ ꯐꯩꯅꯥꯝ ꯁꯥꯡꯅ ꯆꯦꯜꯂꯦ ꯅꯍꯥꯟꯗꯤ ꯄꯝꯃꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯍꯥꯏꯗ꯭ꯔꯦꯕ ꯆꯠꯂꯣ ꯏꯔꯨ ꯆꯠꯊꯣꯛꯎꯔꯣ ꯃꯃꯥꯗ ꯐꯗꯤ ꯑꯗꯒꯤ ꯁꯥꯄꯣꯟ ꯕꯥꯏ 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 ꯇꯧꯔꯝ ꯄꯨꯁꯜꯂꯛꯑꯒꯦ ꯀꯩꯅꯣꯒꯤ ꯇꯥꯋꯦꯜꯒ ꯁꯦꯝꯄꯨꯒ ꯐꯗꯤꯒ ꯅꯪ ꯊꯣꯛꯈ꯭ꯔꯦ ꯁꯤ ꯄꯥꯏꯔꯣ ꯅꯨꯅꯣ ꯆꯪꯉꯣ ꯕꯥꯊꯔꯨꯝꯗ ꯁꯤ ꯈꯪꯉꯤ ꯆꯪꯉꯣ ꯆꯂꯣ ꯅꯆꯤꯟꯒꯥꯗꯣ ꯂꯣꯏ ꯃꯣꯜꯂꯦ ꯖꯣꯅꯧ ꯆꯠꯈ꯭ꯔꯅꯤ ꯃꯥꯡ ꯐꯥꯅ ꯂꯩꯔꯅꯤ ꯁꯤꯒꯤ ꯀꯥꯁꯦ ꯏꯆꯟꯅꯨꯄꯤꯒ ꯃꯃꯥ ꯑꯩꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯒ ꯂꯥꯛꯇꯣꯏꯔꯦꯕꯀꯣ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯔꯦ ꯂꯥꯛꯇꯧꯕ ꯑꯗꯨꯗꯨꯒꯤ ꯁꯦꯡꯗꯣꯛꯄ ꯍꯧꯔꯝꯕꯅꯦ ꯁꯤꯁꯦ ꯋꯥꯏꯠ ꯋꯥꯁ ꯀꯩꯀꯥ ꯇꯧꯅꯕ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯥꯛꯇ ꯂꯩꯔꯦ ꯂꯥꯛꯇꯣꯏꯔ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯑꯁꯤꯒꯤ ꯑꯍꯣꯕꯁꯤꯗꯅ AC ꯍꯥꯞꯄꯩꯅꯦꯕꯀꯣ ꯋꯤꯟꯗꯣ ACꯗꯣ ꯁꯤ ꯍꯥꯞꯄꯛꯇꯧ ꯋꯥꯠꯂꯤ ꯀꯥꯔꯇꯦꯟ ꯀꯩꯀꯥꯁꯤꯕꯨꯗꯤ ꯁꯨꯔꯦ ꯑꯗꯣ ꯁꯤ ꯔꯨꯝꯁꯦ ꯐꯖꯅ ꯁꯦꯡ ꯂꯣꯏꯔꯀꯥꯟꯗ ꯍꯥꯞꯀꯦꯅ ꯍꯥꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯋꯥꯔꯦ ꯁ꯭ꯋꯥꯏꯒꯥꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯩꯁꯦ ꯂꯣꯏꯁꯟꯗꯧ ꯋꯥꯠꯂꯤ ꯑꯗꯨꯒ ꯁꯣꯂꯣꯝꯒꯤꯁꯤꯅ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯒꯤ ꯇꯥꯏꯞꯇ ꯄꯣꯠ ꯆꯩꯁꯦ ꯄꯪꯊꯝꯗ ꯊꯝꯕꯅꯦ ꯕꯣꯛꯁꯇꯩ ꯇ꯭ꯔꯪꯗꯩ ꯁꯤꯖꯤꯟꯅꯗꯕ ꯃꯌꯥꯝꯗꯣ ꯁꯤ ꯀꯥꯁꯤꯗꯅ ꯑꯩꯈꯣꯏ ꯃꯥꯒ ꯏꯄ꯭ꯋꯥ ꯅꯨꯄꯥꯒ ꯂꯥꯛꯇꯣꯏꯕ ꯃꯣꯏꯅ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯅꯨꯃꯤꯠ 20-30 ꯗꯦꯖꯃꯨꯛ 30ꯗꯤ ꯐꯥꯔꯝꯃꯔꯣꯏ 20 ꯈꯔ ꯍꯦꯟꯕ ꯑꯃꯨꯛ ꯋꯥꯠꯂꯤ ꯑꯗꯣ ꯀꯩꯅꯣ ꯂꯥꯛꯄꯗ ꯂꯩꯅꯕ ꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯍꯧꯕꯅꯦꯕꯀꯣ ꯁꯤꯁꯨ AC ꯍꯥꯞꯇꯧꯕ ꯋꯥꯠꯂꯤ ꯑꯗꯩꯗꯤ ꯔꯨꯝꯁꯦ ꯐꯖꯅ ꯁꯦꯡꯗꯧ ꯋꯥꯠꯂꯤ ꯁꯤꯁꯤꯃꯗꯤ ꯕꯣꯛꯁꯇꯩ ꯀꯩꯗꯩ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏ ꯑꯩꯈꯣꯏ ꯃꯥ ꯊꯤꯜꯂꯝꯕꯒꯤ ꯂꯥꯛꯄ ꯈꯛꯇꯅꯤ ꯅꯨꯃꯤꯠ 2-3 ꯂꯩꯒꯗ꯭ꯔꯥ ꯌꯥꯝꯃꯕꯗ ꯅꯨꯃꯤꯠ 2-3 ꯑꯗꯨꯅꯦ ꯁꯤ ꯀꯥ ꯑꯅꯤꯁꯦ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯁꯤꯒꯤꯁꯤꯅ ꯅꯦꯛꯁ ꯗꯦꯅꯦ ꯉꯔꯥꯡꯗꯣ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗ꯭ꯔꯕ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯒ ꯕ꯭ꯔꯨꯅꯣ ꯀꯩꯀꯥ ꯏꯔꯨꯖꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯔꯒ ꯑꯗꯨꯝ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯗꯥ ꯀꯟꯅ ꯌꯨꯝ ꯁꯦꯡꯉꯤ ꯀꯔꯤꯅꯣ ꯅꯪ ꯀꯥꯏꯗꯅꯣ ꯆꯪꯁꯤꯜꯂ ꯅꯝꯃꯤꯗꯣ ꯕꯕꯨꯅ Bruno ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤꯅꯦ ꯑꯩ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯀꯩꯗꯧ ꯁꯤꯟꯅꯗꯣꯏꯅꯣ ꯃꯣꯏ ꯐꯃꯨꯡꯁꯤꯁꯨ
Bruno ꯐꯃꯨꯡꯗꯣ ꯂꯣꯏ ꯁꯤꯈꯥꯏꯔꯕꯅꯦ ꯃꯥꯅ. ꯅꯨꯡꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯅꯨꯡꯗꯤ ꯅꯨꯡꯁꯤꯗꯣ ꯀꯩꯗꯧꯗꯣꯏꯅꯣ? ꯊꯝꯕꯤꯁꯤꯁꯦ. ꯊꯝꯃ ꯀꯥꯏ ꯊꯝꯗꯣꯏꯅꯣ? ꯌꯥꯅꯤꯁꯦ. ꯁꯤꯒꯤ ꯃꯈꯥꯏꯁꯦ ꯁꯤꯕꯨꯗꯤ ꯁꯦꯒꯥꯏꯔꯦꯕꯀꯣ ꯑꯩ ꯌꯥꯏꯑꯕꯀꯣ. ꯑꯗꯣ ꯀꯩꯅꯣꯝꯃ ꯊꯥꯖꯤꯜꯂꯒ ꯁꯦꯝꯕꯕꯨꯗꯤ ꯌꯥꯅꯤ. Brunoꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯇ ꯂꯩꯈꯤꯕ ꯐꯃꯨꯡ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯃꯥꯅ ꯂꯣꯏ ꯁꯤꯈꯥꯏꯕ. ꯃꯌꯥ ꯍꯧꯔꯛꯄ ꯉꯥꯏꯔꯤꯉꯩꯒꯤ ꯃꯇꯥꯡ ꯊꯣꯛꯄꯩꯅꯦ. ꯀꯣ? ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯆꯄꯜ ꯃꯈꯩꯁꯤꯅ Brunoꯅ ꯆꯤꯛꯄꯒꯤꯅꯤ. ꯌꯦꯡꯉꯣ ꯃꯇꯣꯟ. Bruno ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯎ. ꯁꯤꯒꯥꯁꯦ ꯃꯥ ꯆꯤꯛꯄꯩꯅꯤ ꯌꯦꯡꯉꯣ. ꯁꯤꯒꯤ ꯁꯤꯗꯤ ꯇꯠꯇ꯭ꯔꯤꯌꯦꯗ ꯄꯥꯝꯃꯨꯏ ꯌꯦꯡꯉꯣ. ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ. ꯁꯤ ꯇꯠꯂꯕꯣ? ꯁꯤ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ? ꯅꯪꯒꯤ ꯐꯃꯨꯡꯗ. ꯅꯪ ꯐꯃꯨꯡꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯕꯣ? ꯆꯪꯉꯩ ꯁꯣꯟꯗ ꯂꯣꯏ ꯊꯝꯃꯦ. ꯍꯥ? ꯈꯔ ꯄꯨꯡꯆꯥꯏ ꯁꯣꯟ ꯃꯅꯨꯡꯗꯅ ꯈꯣꯡꯎꯞ ꯀꯩꯀꯥ ꯊꯝꯕꯒꯤ ꯈꯣꯡꯎꯞꯉꯩꯗꯤ ꯊꯝꯗ꯭ꯔꯤ. ꯃꯌꯥꯝ ꯉꯔꯥꯡꯗꯣ ꯕꯦꯛ ꯄꯦꯛ ꯇꯧꯒꯦ ꯇꯧꯔꯒ ꯋꯥꯃꯟꯗꯅ ꯋꯥꯛꯀꯤꯡ ꯍꯜꯂꯒ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ. ꯑꯗꯨꯝ Bruno ꯀꯩꯀꯥ ꯏꯔꯨꯖꯊꯣꯛꯑ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯄꯣꯊꯥꯔꯦ. ꯀꯩꯅꯣ ꯄꯥꯏ ꯉꯝꯗ꯭ꯔꯦ ꯐꯣꯟꯁꯦ. ꯑꯗꯣ ꯋꯥꯃꯟꯗꯅ ꯇꯧꯗ꯭ꯔꯦ. ꯉꯁꯤ ꯅꯣꯡꯉꯥꯟꯕ ꯅꯦꯛꯁ ꯗꯦꯅꯦ ꯁꯤꯅ. ꯉꯁꯤ ꯂꯣꯏꯁꯜꯂꯒꯦ. ꯁꯤꯒꯤ ꯎꯄꯨ ꯐꯖꯕ ꯑꯀꯣꯞꯄꯁꯤꯗ ꯑꯣꯏꯅ ꯂꯣꯏ ꯍꯥꯞꯄꯦ ꯑꯉꯥꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ. ꯂꯩꯁꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯂꯩꯔꯒ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯥꯡꯉꯒꯁꯨ ꯂꯩꯕ. ꯁꯤꯒꯤ ꯒꯣꯔꯗ꯭ꯔꯦꯖꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯦ. ꯑꯔꯩꯕ ꯈꯔꯗꯣ ꯂꯣꯏꯁꯜꯂꯒꯦ. ꯍꯥꯞꯆꯜꯂꯒꯦ. ꯁꯤꯒꯤ ꯕꯦꯒꯁꯤ ꯇ꯭ꯔꯣꯂꯤ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ. ꯃꯊꯛꯇ ꯄꯨꯈꯠꯂꯒꯦ. ꯉꯁꯥꯏ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯦ. ꯇ꯭ꯔꯣꯂꯤꯁꯦ ꯃꯆꯥꯅꯦꯕꯀꯣ. ꯑꯗꯣ ꯆꯟꯗꯣꯏꯔꯥ ꯆꯠꯂꯣꯏꯗꯣꯏꯔꯥ ꯈꯪꯗꯦ. ꯀꯔꯤꯕꯨ ꯍꯥꯞꯄꯨꯗꯣꯏꯅꯣ? ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯥꯏꯠ ꯑꯃꯗꯅ ꯑꯩꯒꯤ ꯁꯥꯏꯠ ꯑꯃꯅ ꯑꯉꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯦꯅ ꯈꯜꯂꯤ. ꯍꯧꯔꯒꯦ. ꯁꯤꯒꯤ ꯅꯤꯡꯊꯥꯁꯤꯡꯁꯦ ꯐꯩꯖꯣꯝꯗꯣ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯗꯣ. ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯦꯕ ꯁꯤꯁꯦ. ꯁꯤꯁꯦ 1, 2, 3, 4, 5, 6, 7, 8. 8 ꯍꯥꯞꯄꯒꯦ. ꯌꯥꯔꯅꯤ 8. ꯀꯣꯟꯅꯗ꯭ꯔꯒꯅ ꯑꯃꯨꯛ ꯂꯧꯍꯜꯂꯒ ꯀꯣꯟꯅ ꯁꯤꯗ ꯊꯝꯃꯦꯕꯀꯣ. ꯑꯗꯨꯝ ꯅꯛꯄꯅꯤꯅ 8 ꯃꯨꯛꯅ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥꯅ ꯈꯜꯂꯦ. ꯑꯗꯨꯒ ꯁꯤꯁꯨ ꯅꯤꯡꯊꯥꯒꯨꯝꯕꯅꯦ. ꯌꯨꯝꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯜꯂꯒ ꯌꯣꯝꯅꯕ. ꯃꯅꯨꯡꯗ ꯃꯈꯣꯡꯗ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ. ꯁꯤꯃꯁꯨ ꯍꯥꯞꯆꯜꯂꯒꯦ. ꯑꯗꯩꯗꯤ ꯅꯤꯡꯊꯥ 8, 9. ꯑꯗꯨꯒ ꯁꯤꯁꯦ ꯈꯔ ꯆꯥꯎꯋꯦ. ꯁꯤꯒꯤꯁꯤꯅ ꯔꯣꯝꯄꯔ ꯁꯥꯏꯗꯣꯏꯔꯥ ꯋꯥꯅꯦ ꯁꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ. ꯁꯤꯁꯦ ꯈꯔ ꯆꯥꯎꯋꯦꯕꯀꯣ. ꯁꯤꯃꯗꯤ ꯑꯆꯧꯕꯁꯤ ꯊꯝꯃꯝꯃꯒꯦ. ꯍꯥꯞꯄꯔꯣꯏ. ꯀꯃꯥꯏꯅ ꯊꯨꯞꯇꯣꯏꯅꯣ ꯈꯪꯗꯦ ꯄꯤꯛꯃꯟꯗꯅ. ꯁꯤꯁꯤꯃ ꯍꯥꯞꯄꯒ ꯁꯦ 3 ꯑꯣꯏꯅ ꯄꯨꯔꯁꯤꯔꯥ. ꯁꯤꯁꯤꯃ ꯍꯥꯞꯄꯒꯦ. ꯁꯤꯁꯤꯃ ꯍꯥꯞꯄꯒꯦ. ꯁꯤꯁꯤꯃꯒ ꯇꯨꯄꯤ. Bruno ꯇꯨꯄꯤ ꯀꯌꯥ ꯄꯨꯒꯦ? ꯅꯅꯥꯎ ꯃꯆꯥꯒꯤ ꯇꯨꯄꯤ ꯀꯌꯥ ꯄꯨꯒꯦ? ꯕ꯭ꯂꯨꯁꯤꯒꯤ ꯕ꯭ꯂꯨ. ꯄꯤꯡꯛꯇꯨꯒꯤ ꯄꯤꯡꯛ. ꯁꯤꯁꯤꯃꯒ ꯄꯨꯔꯛꯄ. ꯕ꯭ꯂꯨ ꯉꯥꯛꯇꯅꯤ ꯇꯨꯄꯤꯁꯤꯗꯤ. ꯇꯨꯄꯤ 3 ꯑꯃ ꯄꯨꯔꯁꯤ. ꯁꯤꯒꯁꯨ ꯑꯗꯨꯝ ꯆꯥꯟꯅꯅꯤ. ꯇꯨꯄꯤ 3 ꯍꯥꯞꯄꯦ. 1, 2, 3. ꯀꯣꯛꯄꯨ ꯆꯤꯛꯈꯠꯂꯦ. ꯑꯗꯒꯤ ꯃꯤꯇꯟꯁ ꯍꯥꯏꯕ꯭ꯔꯥ? ꯃꯤꯇꯟꯁ ꯕꯨꯇꯤꯁ
ꯈꯪꯗꯦꯗ ꯃꯃꯤꯡ ꯈꯨꯠ ꯃꯣꯖꯥ ꯑꯦꯟ ꯈꯣꯡ ꯃꯣꯖꯥ kaya hapsige tupisiga chanaye sisina si sets में hapage then sigi se phaiye ba और सीजना दे फरी सीजने फरी कोई नो हम तो फरमद्रे इन उदिंगी से करिनो और से लेरे सीगी से मिटन याउद्रसु याएबा खुद मोजा स्वाइना रोंग फर्स्ट से संगनि मखुतो सीदा खुद थिंतोरानी दना अदुगा सीगी से स्माइना टेक थरदी मखुतो खुमजनग्रनी दना हाय सीसे आई खंगद्रे करी हापदोइनो ꯑꯩꯅ ꯂꯣꯏꯁꯟꯕꯁꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉ ꯂꯩꯁꯦ ꯁꯛ ꯊꯤꯕꯁꯦ ꯅꯨꯡꯁꯤꯕꯁꯦ ꯏꯃꯩ ꯁꯥꯟꯅꯅꯤꯡꯉꯤꯕ ꯅꯪ ꯁꯥꯟꯅꯄꯣꯠꯇꯤ ꯇꯨꯄꯤ ꯑꯍꯨꯝ ꯑꯃ ꯍꯥꯞꯄꯒꯦ ꯁꯤꯒ ꯑꯗꯒꯤꯗꯤ ꯈꯣꯡꯎꯞ ꯃꯣꯖꯥ ꯑꯅꯤꯁꯤꯃ ꯍꯥꯞꯄꯒꯦ ꯁꯤꯒ ꯃꯤꯇꯟ ꯑꯅꯤ ꯑꯃ ꯍꯥꯞꯄꯒꯦ ꯈꯨꯠ ꯃꯣꯖꯥ ꯑꯅꯤꯁꯤꯃꯒ ꯌꯥꯔꯅꯤꯗ ꯑꯗꯨꯒ ꯕꯤꯞꯁ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥ ꯕꯤꯞꯁꯤꯕꯨ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥꯅꯦ ꯂꯩꯇꯧꯗꯤ ꯃꯥꯟꯗꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯗꯨꯒ ꯋꯦꯠ ꯋꯥꯏꯞꯁ ꯑꯃ ꯍꯥꯞꯄꯒꯦ ꯁꯤꯒꯤ ꯅꯤꯡꯊꯥꯁꯤꯅ ꯌꯨꯝꯗꯒꯤ ꯂꯩꯔꯛꯄꯅꯦꯕ ꯀꯛꯇ꯭ꯔꯤ kaya ahum thok kak yar mi ani kakmina da yar bishin ta kan thabak tawri ko na kaage aduga hapchalage summer ni na hojik sije tera gi dune ba yum da dum sijina ba do amamam kaage ahum di thok taw male sange ba phi je amamam hapage sisima ka kanda daki sina dry seat ne ba ko dry seat se chau du ne ba ama ka hospital chat pani na blue se oina hapage hospital machu aduka bed sheet ai blanket se sina apik pane sina chau bane ani dum hap chalage aduka diaper se yamna chawe si je sigi khaidoga purage khara packet sam chawa na pura lo mani eduna sidaiba khaidoga apo chandau mandre na bag samu sindoi tu chandoi ma de ba mai tawro nangi dura ngangi dura aduna tonga hapnaro bag amamda ani kursi amada su khara sidana angangi hapage sidana aigi hapage aigi di kasu yam na tamnina suai khaido wash bag Amazon ai ten bane ahum male fisika hai idana angangi diaper ga magi shampoo adagi kari sapon cream lotion nung hapage adu change gi bane yoraktre hoji pawgi di sida magi adu ngai hap diaper hapada thandore sidi aina cream nung so hapsan ge tawraga sigi bag sida sky de aina diaper se pekela to wa me chanure macha meram down se hape adagi loi da kari hapte sisna cotton angangi kari dum tai thok khoto yana ma sigi na wet wipes na masagi dum torture la edana sigi sina tota vida dus khoina ising da kai ka luk thoga kai ka tai thok ninga su isma ga hapta lage lore sisna
yumda lakpada yomaga puraknaba angang simaga sleeping bag haidura sijimaga hapchalaga lore ai nondasu haige ningtha tare ningtha tare da sijimaga nipan rompers ahum tupi ahum kumu moza khut moza ani ani yani na yare kwa adagi season da dressing ro dra khang de de no ha chala adagi phaijuk achoba simaga macha maga duga wet wipe sama sigi cotton sima adagi ni diaper do kun mu khai de ko na ja yan yare kwa sida duga magi sida kaino mai happy sida chandrasu sigi sida magi cream lotion nongdo adu la ka da sida hapa adu sigi dry sheet se ama hapsara ni hapsara ama hapa ya ama ne yari kwa blue se hapa ge hospital maju duga sigi ma ka ga ko na ama mo hapse kwa ya lo le na tra chala Buna dry sheet sama Buna na ingon cũng là gì tôi cái gì nào ma chak lam nong do ma sắc lam mà bảo ta dong ta sắc lam mà bảo bà ha tu mà mana si packing tới trên là nào gì tu asi lu cái tàu tôi sẽ xem asi lu cái chokri le no chokri chumai ma cái sao nó bốc ra rồi y em sẽ yên cái bro bro sung tam bio cái nó bro sa na ni na sa ka ni ram dau hai hap ka hai ke dum dai hap sa lage ko sa chawel ani si maga hap sa lage ni ka kan hap ka sinya dum tham ba rồi rồi Brunoจะเสียงจะไหลได้พัมมาสิดาปวดใจมาโรนมาให้ดีดุมฮับจันเบลลอยเด้สิท่านันดาบาวาดอปาอะไรแบบดุมตั้มแต่มันนิ่งจังก็ดุมฮับจันละเกอันนี้วิดีโอสิดาลุชันจะละเกมาทางกีวิดีโอดามึงแทงน่ารักเซ่บายบรูโน่บายให้เราซะบายเมียมไอ้จะทำยามทุนจะสางตัวเราเป็นยังไงอ่ะนั่งสักทีเลยให้วิดีโอไม่ยาม Bye.